Ayuki pung taramathoi chapchana taba matamni. Sahar adugi khwaidagi chawba 5-star hotel. Hotel aduda ahal ama yamna chamba fijol amada tapna hotel adu tamna sangsilagi. Ahal adugi maming Mohanlal. Mahaki makhutta malap tauba khaw ama yalami. Makhut namadana saishu paiduna sangsilagi hotel adu tamna. Guard aduna mamangda sangsilaktuna ahal adubu khanlami. Baba mafam sida kari tauba lakpano. Karamba thabak leibagi mafam asida sanglakpano. Ahal aduna nokfet tauduna hairagi. Ichanupa hotel asida aigi booking taubani. Booking adugi matangda ai hangba sanglakpani. Guard aduna noktuna yengune magi hotel asida booking lay hairine. Guard aduna amuksu hairagi. Baba nahaki wafam ado sungsoi soidana soinaramgani. Kanagumba amana mafam lana taksilakpa oiramgani haina hairami. Maramdi masigi hotel asidi yamna luxury oiba hotel makhal amani. Paisa paira ngakta lakpa mafamni. Icham samba mioi singnaga sangmangamba hotel adunate baba. Mapanda sanari bawari adu receptionist Priya Saksenana taduna mahakna ahal adubu kausili. Ahal adubu mahakna makhongdagi makok fawba munna scan tawduna yengi. Nokfet tawduna Priya Saksenana nokfet tawriba adudi ahal adubu sanbiba amadi mateng pangningbagi nokfet tawba nate. Mi amabu karemnagi khanduna utpa maithongni. Priyana baba aina khanbada hotel asida booking tawramgani haiba ai thajade baba. Hotel asidi yamna tangba hotel ni. Nahag aranba mafamda sanglakpa mali baba. Mohanlal na isanupi yaragadi booking list aduda amukta check tawbiyo. Karigumba aigi booking adu mafam sida oirambasu yai. Priya Saksenana fare baba matam khara changani nahak waiting area asida phamduna ngahak ngaibiyo. Mohanlal na mangak nomduna tapna waiting area da changsilagi. Lobby aduda famliba guest sing aduna yamna ngakna ahal adubu yengarami. Kanagumana ngangnarami sanglakliba ahal asi mayamge chukhak chaba lakpa mali. Kanagumba amana phibam sida mahaknabu ising glass amafau leiba ngamloi. Mohanlal na pumnamak taraduna mahak tuminna leirami. Kachan amada sangsinduna chokri aduda mahak tuminna phamkhre. Guest sing adudi mana pamba cha coffee ahaw ba lauduna ahal adugi mong matawduda wari sanarami. Pikliba angang amana mama da hanglami. Mama baba asi karigi famlibano. Mahakti hotel asida leiriba mi singa manade. Angang adugi mama na ibungo mi kudingmak manaba nati. Manaba suyadi. Laibakta tamlamdrabadi karisu upay laiti. Asumna angang adubu mama aduna temzili. Tanja aduda Priya Saksenana thabak tawminariba staff makhaida hairami. Manager sir na kari hairakani khangde. Aduna ahal asi mafam sida kuina lehenbadi chumde. Sigumba asidi risk khara lay. Aduga hotel gi masak thian gani. Famliba guesting asigi miyamgi mamangdasu yamna fazadaba amatagani. Hotel aduda leiriba staff sing aduna hairami. Priya kari sukanade ngahyak leiraga mathanta hawgatuna chachakini. Mohanlal pumnamak tarabasu wahay amata fongdokpa ngamlamde. Mahakna ngairibadi kanagumba ama mahaki wa adubu khangbiba amakak mahakna ngairibani. Asum ngairakpana pung ama henjinkre. Mahaki garida amuk yengi amuk reception lomda amuk yengi. Thamoida khali madudi kanagumba ama laklaga baba nangi booking leiramle haina. Adubu asum thu tamlamdabana famliba chokri adudagi hawgalaktuna amuk reception da changlagi. Ichanupi nangna thajadrabadi manager amukta kobiyu. Mangonda aruba wa amukta sagi. Priyana wakhal ngayhak khanduna manager da phone tawduna hairami. Sir ahal amana sarbu unaba pami haiduna mapanda ngayuna lady sir. Manager Bikramna mahaki Kevin dagi yengthorokpada ahal adugi fibam adubu urubada noktuna Priya Saksenada hairagi. Kari mahak adubu aigi guest natraga asum sanglakliba haidura yengo aigi mafamda matam laiti ngayhak ngayo haina hayo adum waduna chachakini. Priya Saksenana
pau adubu ahal aduda tamlami. Mohanlal sor sangna chaning tana hondoktuna hana phamlamba kachingi chokri aduda amuk sangsenduna mahak phamthakri. Hotel adugi staff sing ahal adutabu yengduna leirami. Ahal adusu pukning phathaduna tuminna phamlami. Matam asum haujinkiduna mahaki mikup khuding thamoi adubu fathajanaba hotnei. Tanja aduda receptionist Priya Saxena na manakta amuk sangsillaktuna baba ngaiyak amuk matam khara ngaiba tari. Manager adu haujiksu mahak thabak yamna chilli. Mohanlal na mangang adu nomduna phare isanapi ai ngaijakhige. Matamduda manager Vikram mahaki telephone da client amaga wari sanarami. Mahakna phone hek thamkivaga Priya gi call amuk toksilagi. Priya na sir ahal adu adumak famduna haujiksu sir bu unani haiduna ngairi. Sir yaragadi amukta mahakpu unabiu. Vikram na noktuna hairagi. Adum famdasano ngaiyak leiraga waduna toksani. Aduga aigi mafamda adugumba mathong maram khangdaba miga unanaba matam laite. Somdana ahal adugi manakta waiter ama sangsillaktuna mahaki maming Suras Verma. Mahak bellboy oina thabak tawbani hotel aduda. Mahakna Mohanlal bu uraduna manakta sangsillagi. Atopa staff sing adudi ahal adubu uraga noknarami. Adubu Suras na ahal adubudi respect tawrami. Suras na hairami ahal aduda. Baba kayam kuiragi mafamsida kanana su bababu mating pangbidabra. Ahal aduna ichanupa ai manager ga unaba pami. Mahakpu unaba mafam asida ai ngairibani. Suras na baba karisu wagano ai manager da haijage. Nahaki tawzal haiba adubu ai hakna thagali. Isorna su nahakpu sanbiba oisuno. Suras konglai tuna manager gi cabin lom da chattuna manager adugi cabin da changduna manager ga wari sanarami. Manager na kari hainingmuno Suras hayune sir lobby da ahal ama sir ga unagani haiduna sir bungaiduna lehowi. Manager Vikram na kara tapna Suras nangonda aina kayarag hanna haikrabani. Adugumba mathong maram khangdaba singdagi nahak lapthokna layu haina. Mahak aigi guest nati chakniba makok chakpa ahal amani. Suras na amuk adubu sir mahakna sir da aduba wari ama sanagadabani haina hayawi. Vikram na gyan taune Suras mahakna bukari aduba wari laigani nang khangbra mafam sida karor kaya gi paisa thadaraga aihakna senariba ngaktani. Aduga nangna adugumba ahal aduga unahanba pamliba karigino. Suras pakhum lairamde adubu thamoi khajiktang nuaiti khali miyoiba amabu mapan thongi saktam aduna lepa yabra. Chaure haiduna miyoibagi minungsi adubudi kaukthokpa yabra. Wahang kaya ama mahakit thamoi nungda hanglami. Vikram na chalu Suras madunangi nathongnati. Suras upai leitaduna manager gi cabin dagi thoragi. Mahakna lobby da famliba ahal adugi manakta sangsillaktuna baba aina kanna hotnabani. Adubu manager aduna bababu haujiki oinadi babaga unaba pamde haina hayawi. Mohanlal na nokfet tawduna karisu kaidi nangna honariba aduna aigi thamoi pel. Suras ki maithong adu yamna nungaitaba amagi saktamni. Thamoida khalli masigi ahal ase icham chamba mi mande haina. Karigumba amadi mahaki manungda fumduna leiri haina. Lobby aduda mi khara suchilami. Mohanlal chokri aduda pung ama hena famduna pukningda mong khalli. Achumba asengba kayayam kuina thamkhini haina. Tapna hawgali aduga reception lomda changsilagi. Lobby da famliba mayam aduna amuk ahal adubu uraga ngangnai. Baba ase amuk manager ga kanaba changlakli malai. Receptionist Priya na baba aina haijabaduni manager haujiksu thabak yamna chilli adum famlaga ngaibiyu. Mohanlal na kara kalapna ichanupi ngaiba yaba ai ngasaidagi ngairabani. Haujingmak ai mahaka wari sanage. Wari khara adu hairamlaga manager gi cabin tamna laglami. Lobby da leiriba staff sing amadi guest sing ahal aduda yenglami. Mipum khudingmak mathang kari thorakadage haibadu yengningduna mana ngaiduna leirami. Mohanlal na manager gi cabin aduda thong adu nok tawduna manung adu changkhre. Manager Vikram mahaki chokri aduda nungaina famduna leirami. Vikram na baba kariwa hainingbagi baba haibiyu kari thabak lage nangbu. Mohanlal na tapna khaw adubu hangdoktuna envelope ama khaw adugi manungdagi lokthoragi. Masi aigi hotel booking ni details pumnamak envelope manung asida yaurabani. Amukta hangdoktuna yengbiyu. Manager
Manager Vikramna envelope adubu hangdokpadi lairadana mahaki table aduda langthoklaga yamna usittaba minok amada baba miuiba aikhoina paisa pairaktraba kanda achouba asa tawbani amasung achouba wa ngangbani booking tawi haibina chingba aidi nangi nasak adu ubada ngasaina khangbajani nangonda karisu leiramloi haiba hotel asi nangumba amana changba ngamba mafam nati mafam sida mafam asidagi nahak thuna satkibana fagani mohanlalna tapna changsilaktuna isagumlaba nahakna documentsing asibu sukyeng yengdana hekta haiba yabra amukta documentsing asi hangdoktuna amukta yengbiyu aduga asengba adu pumnamak khangani Vikram Chaukri aduda famduna kanna nokladuna hairagi baba ai document amatta yengbagi mathau tadi sahi kaya dagi hotel ase yengsillaga aina lakpani mipung khudingmak hek yengbada loina khangbajani kanana karino kanana kari oirige haibase hekta khangba amuksu hairi sini nangi sakfam aduna hairi madudi nangi nafamda karisu laiti haiba wafam sing adu tabada lobby da family ba guest makhaiduna ahal adubu noknarami mohanlal sor saning ta na hondoktuna fare nangna thajadrabanina ai satkhibatare adubu masimadi khangbiyu nangna ngasi tawriba asigi chap chaba pawkhom sungsoi soijana fangani wahai khara adu hairamlaga thonglom da thokre guesting aduna hainarami manager aduna chapchana khangalakledana makhoigumba asidi chapchaba para tambiba mathautai mohanlal upai leitaduna hotel adudagi mapan thokre manager Vikram mahaki Kevin aduda famduna mahaki achauram kaba amadi mibu mi oina udaba mahaki ego aduna wangman khiduna thamoinungda kanabusu thajaba amadi miyoibagi minungsi machet ama fawwa yawramde mahaki Kevin manung aduda noktuna lehewi tanja aduda bellboy Suras Verma sangsilaktuna ahal adugi documentsing adu manager gi Kevin adudagi laurami mahana document adugi matangda computer aduda changduna thirami document aduda yawramliba data sing adu mathang thiraktuna ngayaki matungda Suras angakpa fawi madudi mohanlal hotel adugi 70% shareholder amani haiba khangki Surasna printer dagi report adubu print tawduna manager gi Kevin tamna yamna khonglai thuna sangsilagi manager adu client amaga telephone da wari sanarami Surasna tapna sir masigi report asi amukta yengbiyu ngasi mafam sida laklamba ahal adugi report ni sir mahak hotel asigi asengma mapuni manager aduna phone thamlaga Suras nangonda aina kayarak hanna hairabani adugumba report amatta ayag yeningde adugumba sing adu kanadaba ngaktani Surasna amukka hanna haijai adubu sir report asigi matung ina amadi yamna senga tai madudi ahal aduna hotel asigi asengma mapuni haiba aikhoina karigumba soikiba yawrabasu Vikramna wa adu thatuna report adu haifetang yenglaga karisu thawoiba tawdana Surasta amuk hairagi asigumba asida ai karisu interest tawde Suras nangi thabakta pukning chango hotel ase aigi management skill na chalaiba ngaktani kanagumba ahal amagi makokna amadi kanagumba amagi share amana hotel asibu chalaiba nati Suras karisu makata na wa amatta haiba ngamlamde tuminna report adubu paiduna Kevin adudagi thoragi lobby yorakpada ahal adubu ningsinglagi numit tasilagi staff makai amadi guesting magi kada changnakre Suras ki thamoi da khalli hayengi numita suksoi soidana hotel asigi masak olagani haina mahaki thamoi da chap yungna khalami mathangi ayuk anganbani staff makai chibon ngangnarami kana gumna ngangnai ngarang laklamba ahal adu yamna chawba misakni haina amana amuk hai aina tabada ahal adu hotel asigi achoba shareholder amani haina wari sing adu tamna hotel adugi mafam khuding makta miyoi khudingi nakongda pumnamak yaukri mipum khudingmakna ngangnarabasu makhoigi thamoida thajaba khajiktang watlami makhoigi thamoida wahang kaya ama hanglami karamna ahal aduna hotel asigi shareholder asumna ayuki pung 10 taba matamni ahal adu amuk hotel aduda changlagi handakti mathanta laklamde coat suit tie litpa naha amaga changlagi makhutta amuba briefcase ama paiduna changlagi nakan oyeta leiba security staff amadi guesting
miyoi khudingmakna ahal adubu yamna munna yengnarami. Mohanlal mahakna hotel adugi lobby mayaida leptuna manager adu karo yamna atubada mahak kaurakadabani. Mikuptuda manager adu laklami mahaki maithong khara pakhatpa mali. Mahakna khara nokfet tawduna hanglaki haibiyu baba ngasisu amuk lakpiri. Mohanlalna khara tapna Vikram Singh aina ngarang haibaduni nangna tawjaba adugi mamal chapchana fangani ngasidi numit surabani nahaki tanja aduda briefcase adu hangdoktuna documentsing adubu yenghalli. Hotel asigi 70% shareholder adu Mohanlal mahakni aduna asengba mapudi Mohanlal haibadi ahal asina oifam thogi. Staff khudingmak tuminna chapchap leptuna yengnarami. Priya Saxena makut ani lonaduna soikri haina ahal aduda haijarami. Lairiba staff singnasu chumine hotel asigi mapudi mahakni. Mohanlal na konjel khara taplapna Vikram Singh nang ngasidagi hotel asigi manager oina leiba yararoi nangi mafamda Suraj Varmana mahut silagani. Vikram Singh yamna sauna nang kana origi aigi mafam lokthokpagi nangi kari hak laigi. Masigi hotel asi sahi kayadagi hotel asibu aina chalairakpa ngaktani. Mohanlal na masigi hotel asi aina semgalakpa hotel ni aduga hotel asigi rules and regulation aina semba ngaktani. Aina pamnabadi khinaba nahaki lambi takpiba ngamgani. Adubu nangna staff makhaida tawriba thabak pumnamak nangonda pirabani. Nangna staff singda order tawba thabak adumak nahakna sugadabani. Mohanlal na Surajpu kausillaga nangi nafamda paisa paijadrabasu thamoidi miyuibagi pukchel chenba adugumlaba nahak mishak amani. Maduni aina asengba aigi thamoina pamjaba adumakni. Surajna sir aina aigi tafam thokpa thabak adu aina tawjakhiba khaktani. Mohanlal na maduni hotel asina darkar tariba. Receptionist Priya gi manakta muk changshinduna Priya nahaki ahanba asoiba amani aduna nangbu aina ngakpirabani aduga ningsinggadaba amana hotel asida changlakpa khuding mahaki fizul aduna mamal lepke khangano. Miyuiba khuding chap manaba miengda nahak yengba tangmadabani. Priyana makhut ani lonaduna kaplaga sir aibu ngakpiyu matungda amuk hanna ai thohanloi. Mohanlal maikai marimak yengduna konjel hauna mayam pumnamak tabiyu masigi hotel asi paisa paiba khaktagi nati kanagumba staff amana masina lairabani masina paisa paibani asumna machatana khaidokpasing khalliba staff sing adu mafam masida leibagi mathau tadi. Masimadi munna khangjinbiyu mayam pumnamak. Matamduda lobby da leiriba miyoi khudingmakna Mohanlal gi wafam adubu taduna mayamna khubak khurami. Mohanlal gumba miyoi khudingmak ikai khumnaba utpa mathau tai. Asengba ina khunba haibadudi paisa adu khakta nati mahakna khalliba wakhal chawna khanma ngamba thamoi chawba minungsi khangba adutada miyoi adugi magun legadabani. Wai khara adu hairamlaga Mohanlal hotel adudagi mapanda thokri. Lehoriba staff singna ngangnei asengba mapudi mahakni. Asengba mapudi asumna wakhal chenba mathau tai. Mipum khudingbu chap manana yengba ngamba khanba wakhal adugumlaba mishak adu oiba tai. Numit adudagi hotel adugi masak hanaga manakhidri. Mayam pumnamak wari asi matang asida loishinjari. Aihakna lijariba wari asi kanagumba amataga mari leinadi. Organization amabu singthanaba amadi kanagumba amagi thamoi kainaba amadi shoknaba lijakhiba wari nachadi. Wari asibu nungai natraga nungaite like comment amadi share tawsinbiramo. Mathang nungai raba wari sing puduna laksage subscribe tawdaba sing subscribe tawsinbiramo. Mathang amuk mathangi topic amada wari amada thengnarasi. Thank you everyone. Yai fare.